Laipaki konung oiriba New Delhi da leiba Red Fort Metro Station manakta ngasi numidang thokiba car blast da haujik faubada mioi mapan Seekhre mioi kunga mari hena asok apan nangle hairi news report singi matung ina ngasi numidang pung taruka minute yangkai mga tarakpa matamda Red Fort Metro Station ki gate number 1 manakta Maruti Ecovan amada achauba pokhaibagi thogdok adu thokibani hairi Thogdok aduda ahanbagi oina mioi ama sikhibaga loinana asokpa mioi taraga manga Loknayak Jai Prakash Narayan Hospital da pukhalakpada mioi nipan amaga hospital yauba nangdana sikhibani asokpa singi manungda mioi ahumgi fibam luna leibaga loinana asokpa mioi amagi fibam ka hena nungsa thiningai oidre hairi asokpa masing yamba amasung aruba fibam da leiba yaubana asiba masing hengkalakpa yai panari pokhaibagi makol adu hauman bana pokhaifam amasung Anakpa mafam sing ninki thogdok thokfam nakna leiba gari kharasu pokhaiba aduna maram oiduna maina chaki hairi thogdok adugi matung Delhi Police Metro Station adugi gate number 1 amasung 4 da chathok chasin thingjin khibaga loinana pokhaifam gi akoibada kilometer mangana konba mafam singda barricade thamduna seal tauki thogdok thokfam da Delhi Police ki yauna security gi makok thongba official sing changsinduna yengsinbagi thabak chathakre Union Home Minister na IB gi Chief CRPF ki DIG amasung NIA gi DIG da wari sakhibaga loina NIA gi team ama mafam aduda thajinnaba thaurang tawkre hairi Delhi car blast ki matung Kolkata yauna laipak asda leiriba metropolitan city singda akan mamaongi ngak senbagi thabak laukhatna ba khangan kre haina report singna makhatari haujik maki oina kanagumba amatana thogdok adugi matangda claim torokpa leitri